Biswanath Datta haibasi Kolkatagi Simla Palamda machin tongba amasung mapan phaba mi ama oirami. Swami Vivekananda si Biswanath Dattagi masanupa ahanni. Vivekananda Lising amaga sanipan humdoigi January thada pokhi. Mabu pokpi mama Bhubaneswari Devi asi yamna laining chetpi amasung bhakti chenbi nupi ama oirami. Vivekananda gi mapana thonba mamingdi Narendranath Datta kawi. Piklingaida yumdagi wazana Vivekananda bo lairik tambiba hokhi. Asigi matungda Metropolitan Institute ta maming salle. School da bhakasi mamanaba kangbu amagi lusingba oirami. Lairik ki mahutta sanaba amasung lakna phanabada na hena thawai tarami. School tamlingaida kusti mukna boxing na singba tawduna haksang sajel tawrami. Vivekananda si angang oiringaida noi peli mapop matang phay amasung yengbada yamna nungai. Angang oiringaida Narendranath si Ramayana amasung Mahabharata thawai tarami. Ramayana amasung Mahabharat ki saruk kayamba Narendranath na simpha purami. Ram Bhakta Mahavir Hanuman bo Narendranath na yamna pamna tawze. Aroiba punsida so Vivekananda na Mahavir gi phidam amasung wasak adu mutnaidraba lon na palami. Angang oiringaidagi hauna Narendranath si yamna wakhal leirami. Makut makna kupna chang yengdriba phawba mahakna karigumba pot amabu tarai na lausinde. Matang asida angang oiringaigi thaudok ama panba yai. Biswanath Dattagi baithak khanada hidak phu makhal ama leirami. Zat khudingmak tongan ba makhalgi hidak phu thaurang tawduna thamlami. Nongmadi Vivekananda na hidak phu sing adu amamam machinna chuptuna yengthokli. Matam asida mapabung janglaktuna kari tawribano haina hanglare. Machanupana khomai. Zat khaidrabadi kari thokpage haiduna yenglamlibane. Kristapta lising amaga sanipan humbudra mapanda metric parikya ngamladuna General Assemblies College taming salle. Narendranath matam maduda sahi tarani palom sure. College ta Narendranath po mayam pumnamakna chana tawi. Isay sakpada makhon nungsiba masama uphaba asigidamakta. Thambal lakagumna phajaba mit ani mayam asina maram moiduna mi pumnamakna mahakpo chalame. Munisi Brajendranath Silna Narendradagi chahi ani halli. Brajendraga Narendraga yamna chane. Narendranath na maruk kaloina duna nongsupki darshan shastra tamme. Matam asida Narendranath ki thamoida dharmagi iput phawba hawkhe. Isorbu khangnaba amadi phangnaba honaningba ama masada phawrakhi. Matam asida mahak Brahma Samaj da sali. Nomaijing khudingi miyamgi lai khurumpham laisangda Narendranath na nungsina isai sakpa hek tai. Adubo Brahma Samaj na Narendranath ki khaurang ba kokhanba ngamdre. Isor karino haibase Narendranath na yamna khangningkhe. Magi khaurang ba si Dakshineswar gi lairik hairaba pujari amana kokhanba ngamkhi. Narendranath FA class ta tamle. Nongmadi Simla Palida Thakur Ram Krishna lakle. Numit aduda Narendranath na Thakur gi mamangda isai sakhi. Isai tabada Thakur yamna pele. Amasung Narendranath po nongma Dakshineswar da laknaba haire. Masigi matungda Narendranath na FA thananaba honabada yamna chille. Dakshineswar da satpagi wafam ase pungkaw kauthoklure. Parikya tharaba matungda mapana mahakpu luhongbinaba chibon watanaba horakle. Adubo Narendranath ti luhongbagi wa si sukya yaramde. Narendranath pukning yamna nungaitre
Matam asida mahakti achumba karino masak khange haiduna kanna tale. Ramachandra Datta kauba Ram Krishna gi sisya ama Narendranath ki yumda lay. Narendranath ki pukning gi wa taraba matungda nongma Ramchandra Datta na haiki. Nangna thangai sengnamak achumba khangninglabade amada chattuna kanaroi. Dakshineshwarda chalo. Narendranath na mahakki marup mapanga loinana Dakshineshwarda chale. Thakur na Narendranath ubada imung manunggi mi dauna amasung matam kuinadagi khangnarak laba misak ama oina yamna harauna wari watai taure. Thakur na haijabadagi Narendranath na isai ama sakle. Isai taraga Thakur na bhap na thumatladuna Narendranath po achikpada puduna thokre. Adudagi mamitta ira sintharaduna masa tujungna Thakur na Narendranath ta hare. Nang asuk kuiba si aibu karamna kauthoklamlibano. Nang lakani haiduna aidi asuk kuiba si lambida yengduna talairabani. Sangsargi mi singon sinnaduna wangangnabadagi aigi isinna se maina pokle. Ngasidagi nanggumba asengba tyagi amaga wari sanaba phangba sida ai santi phangle. Mamay thangda Thakur na angakpa matawa matawre. Thakur na makutlwanaraduna Narendranath ki mamangda leple aduga hare. Ay khangi nangde Saptarsi Mandal Girisi amane. Migi sayon puwa narayane Jiva singgi ay panavagidamak miyoy bagi sayon lawbiribani. Narendranath na khale. Karino anghaw bagi matawgum tawriba sibo. Napasi thangai sengna ngawrabani. Aidi Vishwanath Datta gi macha Narendranath ne. Aibu haribu wari singa sibu karino. Marakasida Thakur na chanaba khara purakle. Amasung madu Thakur na haijabadagi Narendranath chadaba yadre. Adudagi Thakur na bhakta singa loinana wari watai saba thorakle. Thakur asi angawba natte. Mahakna ngangliba wasinga sigi maramda yamna kuplaba posak ama lotuna leiri haibasi Narendranath na khangba ngamle. Pakhang mathot kharakpa Narendranath ki pukningda palepham khangdaba wakhal lama pokhalle. Thakur ga Narendranath ka wari sanaba si masina ihan hanbani. Adubo Thakur gi mapan naidraba prem na Narendranath pu singsin kiba matawa si ubada pungak ngai. Mi amabu asiyaw na nungsiba ngambra. Tha makhaya magi manungda ani suba oina Thakur ga Narendranath ka une. Thakur na magi phamung macha adugi mathakta matomta phamduna leirami. Narendra bu ubada Thakur yamna haraure. Narendra bu manakta phamale. Ngayak leiraga yamna angakpa thaudok kama thokle. Thakur na dhyan da lupkhiduna makhong yet adu tapna Narendra gi tampak tamna tingthorakle. Masiga loinana Narendra gi masada wakhan na lamba phangdraba ahongba mathorakle. Mamit na yengna yum gi phaklang amasung akoibada leiriba potchai pumnamak asum mangba horakle. Magi akoibada maigay marimak kasi pumhang hangbagum taurakle. Ahongba sida masamak sutin kigadabagum taure. Narendra na kiraduna angakpaga loinana lauray. Karino tauriba sibo. Aigi ima ipa leiri thadokpa yadre. Thakur na nokmi tauraduna Narendra gi mabukta nanbi. Masiga loinana hanagi mawong mataw amuk uba phangi. Thaudok asidagi magi pukningda yamna luraba awaba mapokhalle. Masibo Mahapurusingna punsi chuppa tanariba samadhi haibadura. Natraga angawba Thakur asigi mitrangla. Angang oiringaidagi hauna Narendra si maning tamna wakhal khanba
ꯃꯤꯅ ꯍꯥꯏꯕ ꯂꯧꯗꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯋꯥꯈꯜ ꯂꯩꯕ ꯃꯄꯨꯛꯆꯦꯜ ꯆꯦꯠꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯅꯩꯅꯔꯒ ꯕꯤꯆꯥꯔ ꯇꯧꯔꯒ ꯑꯃꯁꯨꯡ ꯃꯆꯥ ꯈꯥꯏꯔꯒ ꯂꯧꯁꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯃꯥꯅ ꯂꯥꯝꯕ ꯐꯪꯗꯕꯒꯨꯝ ꯇꯧꯔꯦ꯫ ꯅꯔꯦꯟꯗ꯭ꯔꯅ ꯔꯥꯝꯀ꯭ꯔꯤꯁꯅꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯃꯇꯝ ꯑꯁꯤꯗ ꯅꯔꯦꯟꯗ꯭ꯔ ꯕ꯭ꯔꯍꯃ ꯁꯃꯥꯖꯀꯁꯨ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯔꯝꯃꯤ꯫ ꯕ꯭ꯔꯍꯃ ꯁꯃꯥꯖꯀꯤ ꯅꯥꯝ ꯁꯣꯟꯕꯗ ꯅꯔꯦꯟꯗ꯭ꯔꯁꯨ ꯆꯥꯡ ꯅꯥꯏꯅ ꯌꯥꯎꯔꯝꯃꯤ꯫ ꯕ꯭ꯔꯍꯃ ꯁꯃꯥꯖꯀꯤ ꯂꯥꯏꯁꯪꯗ ꯅꯔꯦꯟꯗ꯭ꯔꯅ ꯏꯁꯩ ꯅꯨꯡꯁꯤꯅ ꯁꯛꯄ ꯑꯁꯤ ꯍꯦꯛ ꯍꯦꯛ ꯇꯥꯏ꯫ ꯕ꯭ꯔꯍꯃ ꯁꯃꯥꯖꯀꯤ ꯀꯦꯁꯕ ꯆꯟꯗ꯭ꯔ ꯑꯃꯁꯨꯡ ꯕꯤꯖय ꯀ꯭ꯔꯤꯁꯅꯅꯆꯤꯡꯕ ꯚꯛꯇꯁꯤꯡꯒ ꯊꯥꯀꯨꯔꯒ ꯌꯥꯝꯅ ꯆꯥꯟꯅꯔꯝꯃꯤ꯫ ꯚꯛꯇꯁꯤꯡ ꯑꯁꯤꯅ ꯗꯛꯁꯤꯅꯦꯁꯣꯔꯗ ꯆꯠꯇꯨꯅ ꯊꯥꯀꯨꯔꯒ ꯂꯣꯏꯅꯅ ꯙꯔꯃꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯏ꯫ ꯊꯃꯣꯏꯒꯤ ꯊꯧꯔꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯉꯛꯄꯗ ꯅꯔꯦꯟꯗ꯭ꯔ ꯑꯁꯤ ꯅꯤꯡꯊꯤꯅ ꯁꯦꯝꯂꯕꯗꯤ ꯖꯒꯠꯀꯤ ꯌꯥꯏꯐꯅꯕ ꯌꯥꯝꯅ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯀꯨꯔꯅ ꯎꯔꯦ꯫ ꯅꯔꯦꯟꯗ꯭ꯔꯒꯤ ꯂꯪꯂꯕ ꯑꯃꯁꯨꯡ ꯃꯥꯏ ꯄꯥꯛꯂꯕ ꯚꯕꯤꯠꯁ꯭ꯌ ꯑꯗꯨ ꯊꯥꯀꯨꯔꯒꯤ ꯃꯃꯤꯠꯇ ꯇꯔꯪ ꯇꯔꯪꯅ ꯎꯕ ꯐꯪꯈꯤ꯫ ꯑꯃꯨꯛꯇꯤ ꯀꯦꯁꯕ ꯆꯟꯗ꯭ꯔ, ꯕꯤꯖय ꯀ꯭ꯔꯤꯁꯅꯅꯆꯤꯡꯕ ꯚꯛꯇꯁꯤꯡꯒ ꯋꯥꯔꯤ ꯑꯁꯨꯝ ꯇꯧꯕꯗ ꯊꯥꯀꯨꯔꯅ ꯅꯔꯦꯟꯗ꯭ꯔꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯃꯃꯩꯊꯪꯗ ꯀꯦꯁꯕ ꯑꯃꯁꯨꯡ ꯕꯤꯖय ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯚꯥꯞꯅ ꯊꯨꯝꯍꯠꯂꯗꯨꯅ ꯍꯥꯏꯗꯣꯔꯛꯏ, ꯀꯦꯁꯕꯄꯨ ꯊꯕꯛ ꯇꯧꯍꯜꯂꯤꯕ ꯃꯒꯨꯟ ꯑꯃꯁꯨꯡ ꯁꯛꯇꯤ ꯑꯗꯨ ꯅꯔꯦꯟꯗ꯭ꯔꯒꯤ ꯃꯐꯝꯗꯗꯤ ꯑꯗꯨꯒꯨꯝꯂꯕ 19 ꯂꯩ꯫ ꯀꯦꯁꯕ ꯑꯃꯁꯨꯡ ꯕꯤꯖꯌꯒꯤ ꯃꯐꯝꯗ ꯒ꯭ꯌꯥꯟꯒꯤ ꯊꯥꯎꯃꯩ ꯊꯥꯜꯂꯦ꯫ ꯅꯔꯦꯟꯗ꯭ꯔꯗꯅ ꯒ꯭ꯌꯥꯟꯒꯤ ꯅꯨꯃꯤꯠ ꯊꯣꯛꯂꯦ꯫ ꯅꯤꯔꯨꯗꯅ ꯊꯥꯒꯠꯂꯛꯄ ꯃꯇꯧ ꯑꯁꯤꯗ ꯅꯔꯦꯟꯗ꯭ꯔ ꯈꯨꯗꯛꯇ ꯄ꯭ꯔꯇꯤꯕꯥꯗ ꯇꯧꯈꯤ꯫ ꯀꯔꯤꯅꯣ ꯇꯥꯛꯄꯤꯔꯤꯕ ꯑꯗꯨꯕꯨ? ꯖꯒꯠ ꯐꯥꯎꯔꯕ ꯀꯦꯁꯕ ꯁꯦꯟꯒ ꯀꯣꯂꯦꯖꯀꯤ ꯑꯉꯥꯡ ꯉꯔꯥꯡꯒꯤ ꯉꯥꯈꯥꯒ ꯆꯥꯡꯗꯝꯅꯕ ꯀꯗꯥꯏꯗꯒꯤ ꯌꯥꯒꯗꯒꯦ? ꯃꯤꯅ ꯇꯥꯔꯒ ꯑꯉꯥꯎꯕꯅꯤ ꯍꯥꯏꯒꯅꯤ꯫ ꯊꯥꯀꯨꯔꯅ ꯅꯣꯛꯂꯗꯨꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯏ, ꯑꯗꯣ ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯒꯦ? ꯏꯃꯥꯅ ꯇꯥꯛꯄꯅꯤ, ꯏꯃꯥꯅ ꯎꯍꯟꯕꯅꯤ, ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯅꯔꯦꯟꯗ꯭ꯔꯅꯥꯊꯅ ꯈꯨꯝꯃꯩ, ꯏꯃꯥꯅ ꯎꯠꯄꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒꯤ ꯕꯨꯙꯤ ꯆꯣꯏꯔꯕ꯭ꯔꯥ ꯀꯅꯥꯅ ꯍꯥꯏꯕ ꯉꯝꯒꯅꯤ? ꯑꯩꯗꯤ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯕꯨꯙꯤ ꯆꯣꯏꯔꯦ ꯍꯥꯏꯅ ꯂꯧꯖꯒꯅꯤ꯫ ꯊꯥꯀꯨꯔꯅ ꯅꯔꯦꯟꯗ꯭ꯔꯅꯥꯊꯄꯨ ꯊꯥꯖꯔꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯨ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯊꯥꯀꯨꯔꯅ ꯅꯔꯦꯟꯕꯨ ꯅꯨꯡꯁꯤꯕ ꯑꯁꯤ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ꯫ ꯑꯃꯨꯛꯇꯤ ꯊꯥꯀꯨꯔꯒ ꯅꯔꯦꯟꯗ꯭ꯔꯒ ꯅꯨꯃꯤꯠ ꯈꯔꯅꯤ ꯎꯅꯔꯨꯗ꯭ꯔꯦ꯫ ꯅꯔꯦꯟꯗ꯭ꯔ ꯎꯗꯕꯗ ꯊꯥꯀꯨꯔ ꯌꯥꯝꯅ ꯋꯥꯔꯦ꯫ ꯅꯣꯡꯃꯗꯤ ꯚꯛꯇ ꯑꯃꯒ ꯅꯔꯦꯟꯗ꯭ꯔꯒꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯕꯗ ꯃꯍꯥꯛꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯩ ꯃꯥꯕꯨ ꯎꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯗꯦ꯫ ꯑꯁꯤ ꯌꯧꯅ ꯅꯤꯡꯕ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕꯁꯤ ꯀꯅꯥꯅ ꯀꯩꯗꯧꯉꯩ ꯇꯥꯈ꯭ꯔꯕꯒꯦ? ꯊꯥꯀꯨꯔꯅ ꯅꯔꯦꯟꯗ꯭ꯔꯒ ꯊꯥ 6 ꯀꯥꯏꯅꯕꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯈꯥꯡꯈꯤ꯫ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯊꯥꯀꯨꯔ ꯃꯁꯥꯃꯛꯅ ꯀꯜꯀꯇꯥ ꯇꯥꯅ ꯆꯠꯄꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯅꯣꯡꯃꯅ ꯕ꯭ꯔꯍꯃ ꯁꯃꯥꯖ ꯇꯥꯅ ꯆꯠꯇꯨꯅ ꯅꯔꯦꯟꯗ꯭ꯔꯕꯨ ꯊꯤꯔꯨꯏ꯫ ꯑꯗꯨꯕꯨ ꯂꯩꯔꯝꯗꯗꯨꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯍꯜꯂꯛꯈꯤ꯫ ꯅꯔꯦꯟꯗ꯭ꯔꯅꯥꯊꯇꯤ ꯊꯥꯀꯨꯔꯕꯨ ꯍꯦꯛ ꯎꯕꯒ ꯒꯨꯔꯨꯅꯤ ꯍꯥꯏꯅ ꯂꯩꯕ ꯇꯧꯗꯦ꯫ ꯅꯔꯦꯟꯗ꯭ꯔꯅꯥꯊꯅ ꯊꯥꯀꯨꯔꯕꯨ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯆꯥꯡ ꯌꯦꯡꯉꯤ, ꯆꯤꯡꯅꯕꯒ ꯂꯣꯏꯅꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯅꯔꯦꯟꯗ꯭ꯔꯅ ꯊꯃꯣꯏꯅꯨꯡꯗ ꯊꯥꯀꯨꯔꯕꯨ ꯅꯤꯡꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯣꯡꯃꯗꯤ ꯊꯥꯀꯨꯔꯅ ꯍꯥꯏꯔꯝꯃꯤ, ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ, ꯅꯪꯅ ꯉꯥꯡꯕ ꯇꯥꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯅꯠꯇꯦ꯫ BA ꯄꯔꯤꯈ꯭ꯌꯥ ꯊꯥꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯃꯔꯨꯞ ꯑꯃꯒꯤ ꯌꯨꯝꯗ ꯅꯔꯦꯟꯗ꯭ꯔꯅꯥꯊꯅ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯗꯨꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯅꯔꯦꯟꯗ꯭ꯔꯒꯤ ꯃꯄꯥ ꯕꯤꯁ꯭ꯋꯅꯥꯊ ꯗꯠꯇ ꯊꯃꯣꯏꯒꯤ ꯂꯥꯏꯅꯥꯅ ꯁꯤꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯄꯤꯔꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯔꯥꯎꯔꯝꯕ ꯑꯗꯨ ꯂꯦꯞꯈ꯭ꯔꯦ꯫ ꯅꯔꯦꯟꯗ꯭ꯔ ꯑꯉꯥꯎꯕꯒꯨꯝꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯕꯤꯁ꯭ꯋꯅꯥꯊ ꯗꯠꯇꯅ ꯁꯦꯟ ꯌꯥꯝꯅ ꯇꯥꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯄꯤꯊꯣꯛꯄꯗ ꯍꯂꯦꯡꯕ ꯂꯩꯇꯕꯅ ꯁꯦꯟ ꯇꯨꯡꯁꯤꯜꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ
Mapagi Sradhana Singma loiraba matungda Narendranatha si Sakari ama thiba tarame. Adubu tha ahum mari chattuna thiraba phawbada Sakari phangdre. Kudong thiringai matam masida sagaina magi lau ingkhol munnaba thabak horakle. Maram masina pikleba manausing amasung mama lukhrabi yengbada Narendranath awabagi samudrada iraknare. Asigumba awaba taraba matamda miyoibana isorda thajarambadu khara komthore. Nongma Narendranathna isorge naam sonduna phamungdagi hogale. Masi tabada mamana laure. Tumilayo Pisak piklingaidagi Bhagavan sonduna talakle. Hauzikti Bhagavan na phanaba tawbiredana. Mamagi wahising asi Narendragi thamoida tason na thinbagum tawre. Isorgi thauzangi marida Narendragi pukningda su singnaba ama polakle. Narendrana pukningi chingnaba si marup mapang singda thuppa leitana tamthoi. Angang oiringaidagi Narendra mabukta wa thamba hite. Minamba hanamba amasung launam tawba si mahakna yamna tukache. Mapasiraba matungda Thakurga Narendraga matam khara unarudre. Asomda Bhakta Singna Narendranath mabuk hongkhre haine pau tamle. Badana masi Narengi manakongda suyaure. Maram masina ikai nungsi yanaraduna mahakna Thakurga unadabane. Adubo magi Bhakta Singna haiba wadu taraga Thakurna kari haiki. Bhakta Singh busay hattuna mahakna haiki. Tumilayo Chinthi basa Mahak Kaidaunungda so adum tawgadaba mi natte haibasi imana hai. Matungda adumna amuk hairaklabadi nasaksing ado yengoidabane. Thakurna Narendra si yauna thajai. Tanja asida nongma Thakur Kolkata da lenglaklami. Pau tabada Narendrana Thakurga unaba chale. Thakurna haijabadagi Narendra Dakshineshwarda satpa tare. Sangsargi awaba polum puba ngamlaktraduna nongmadi Thakurda haidoklore. Imaga inaw amasung ichan singa numit khudingi sieng khuya amamamdang phangnaba imada haijaba tare. Thakurna haire. Aidi imagi maphamdagi karigumba pot amattani de. Adubo nakhoigi awaba khara koknaba imada aina haijarui. Nangnade imabu thajade do. Aduna imana tabide. Narendranathi murti bu kanna yadaba miyoine. Murti naiba laida mahak karimata thajade. Naside Narendragi mamangda akanba parikhya ama thunglare. Mamaida Thakurna haire. Pare ngasi ahing nang imabu khurumo. Nang na apamba khudingmak phangani. Thakurna iratliba nungi imasi munna yenglage haina leptuna Narendrana chiklaba ahingda Kali Mandir manungda changlakle. Manungda changlaga tauramlibadu ubada pungak ngakle. Leibaki murti aduna ahingba murti oiduna kiganu haibagi matagum makhut tingthoktuna momon tauri. Narendranath haige ningba pumba kauthokre. Bhakti na thumatlaba khonphamda mamadani re. Ima aingonda Vivek Bharagya Bhakti Pinabiyo Nangi Kripadage Nang Buttattana Uzaba Phangjage. Narendranathna halaklaga Thakurna hanglakpa matamda mahak kaurure haibasi khanglai. Narendrana taururiba sikarino. Yumgi awat apani ni haiduna chatlaga taurakliba sikarino. Asomna Kali Mandirda ahumlak changduna mamagumne. Adubo Narendragi macindagi awat apani bagi wa amatta thorakte. Mamai thangda
ठाकुरना हायरे नंगना निजौ हाइबा याद्रबनिना संसारगी भोग असे नारायबक्ता तमद्रे अदुबो इमुंगी मीसिंगी सेना सानबदे करी अमता वालोय संसारगी नुंगाइबा खिबिक्किदमक नरेंद्रनाथ मिहौरुदे मरम असिना मसिदा नरेंद्रनाथ अपेनबा हाइबदो अदुमक ओइरे नरेंद्रनाथ की पुंसी असी अनौबा तांकक अमदा संगसिलकले ख्रिस्ताब्द 1994 गी मयाई चलकपा अदुवाइदा ठाकुर असी खौनाउगी लैनाना कन्ना नारे मरम असिना भक्त सिंहना लायेंगनबगिदमक कलकत्ता की श्यामपुकुरदा अदुगा मथंगदा कालीपुर के लैकोनदा ठाकुर बु पुदुना चले कालीपुर के लैकोन गी युमदा ठाकुर असी भक्त सिंहना कोइसिन्दुना लैरमे नरेंद्र रखाल बाबूराम शरद शशि कालीना चिंगबा नहारोल सिंहना सेवागी भार लौरमे नहारोल सिंहना मयुम थादोक्तुना ठाकुर की मनाक्ता लैरमे मसिदा युमगी अहल लमन सिंहना नुंगसा थिरमे ठाकुर की सेवा तौरिंगै मतम मसिदा भक्त सिंहना लाइनिंगबगी खुदोंग चाबा मसु फंगलमे नरेंद्र से अंगांग ओइरिंगैदगी हौना ध्यान तौगले करिगुम्बा वाफम अमा अमुक खनबदा ध्यान द हेक्ता लुपखि मसी महाक्की ममा पुकनुंगदगी लोइनरक्पा ओइरा माले असिगुम्बा नुमित्ता दक्षिणेश्वर की पंचवती मखोंगदा अहिंगदा चत्तुना ध्यान तौरे बैराग्यागी इहौ अदुना यामना कनसिलक्लबा मतमदा नरेंद्रना बुधगयादा चलुई मफम असिदा बुद्धदेवना समाधि फंगिबा बोधि खोंनांग मखादा फमदुना ध्यान की खौरांग बदु कोकनरमे असुम तौना काशीपुर के लैकोन असी नौना थोरकलिबा नहारोन सिंह की लाइनिंग फम अमसुंग ध्यान तौफम पिठ अमा ओइरकले मतुंगदा राम कृष्ण संगा हाइना खंगनरिबदु मफम असिदगी हौखिबने मफम असिगी नहारोल सिंह असी विवेक वैराग्य कयामुक पामलंबगे हाइबदु तरंग तरंग न ताई येंगो साधन तौबदा आइना ऐश्वर्य निपान की मंगाल फंगलमे मसी आइना करिगुम्बा थबक अमत्तदा सिजिनखिरे नंग मसी लौ नंगी थबक खुदिंगदा कानबा फंगने नरेंद्रना मदुना ईश्वर फंगनबगी लंबीदा पांबई ओइगद्रा मदुदी ओइरोय अदुबो ताइबंगपान की अपाम्बा पोत्सक अमत्ता फंगदबा लैरोय नरेंद्रना खुदक्ता खुमई मदो अइगी दरकार लैते असुमना अमरोमदा बरग्या साधन ध्यान चिंगबा तौई अमरोमदा ठाकुर की लिचिंग मखादा उपनिषद आर्षत्य बक्र संहिता पंचदशी विवेक चुरामणी न चिंगबा लाइरिक सिंह असी कन्ना कन्ना नैनबा हौरे मियोइबना आई ईश्वरनी हाइबा पापनी हाइना खलंबा नरेंद्र असी ngasiदी आदित्य ज्ञान के खम थेंगबा थाक अदु यौना काखरे अहिंगा थेंगबने मिचक मिराव खोल ताद्रे काशीपुर लैकोंदा ठाकुर असी फमसेन अदुना लैरे युमदा नरेंद्रनाथ मतोमता लै ngasiदी जेसा उपाय अमा तौदुना निर्विकल्प समाधि फंगदबनी हाइना नरेंद्रना वसक लौखी ठाकुरना यामना नुंगसीना नरेंद्रदा हंगे नरेन नंग करी पामे सुखदेव की मतौगुम निर्विकल्पना समाधिदा सचिदानंद की इपाक्ता लुप्चबा पामे ठाकुरना मधु नंगना हंजिन हाइरिबदु इकाइद्रा करिगुम्बा मतमदा खोंगनांग बोट गुमना नसा नरेंग फंदुना मी लिसिंग लिसिंग उरुम पीबगी महुत्ता नंगदी नसागी मुक्ति दमक ताले असुक पिकपा नंगी फिदम नरेंद्र निर्विकल्पना समाधि फंगद्रे फावबा आई करियमता तपथद्रे अदुगा मसी फंगद्रबसु आइना हाइरिबा थबक अदु पांगथोकपा ngamloi नंगना निंगबा दुता तौगद्रा नखुत लाक्तुना चिंगदुना तौहनगने
Nangna taudrabasu nangi nakhong nakhutti taugani. Narendrana yamna haijaraklabada mamai thangda Thakurna haire. Pare, nirvikalpa samadhi phanglagani. Asigi matung numit kharani leiraga nongma Narendra dhyan taubada ikhang khanghaudana samadhi da lupkhre. Yamna kuirabagi tungda dhyan kairakle. Narendra gi thamoi adu santi amasung brahmanda da nik nik laure. Thakur bu khurummakpa matamda Thakurna noktuna haire. Hauzik matam kharagidamakta so pirabani. So di ayi khutta laigani. Thabak loiraga so amuk hangdokani. Kristapta lising amaga sanipan marifu tarukki July thagi loiramdai aduaidani. Thakur gi anaba henjelakle. Matam asida Thakur asi wangang bayamna ware. Phibam asida nongma Narendra bu kauduna Thakurna haire. Naren, ai angang singase lahoro. Nangna makhoi khwaidagi nabudhi naro sing heli. Nangna makhoi asi yo afaba lambida chingo. Aidi tunamak hakchang tharagani. Nongma hingama Thakurna ira sintharaduna Narendra yengduna haire. Baba, nangonda pumnamak sinaramlaga aidi ngasi fakir oirabani. Narendra na khangle Thakur gi punsi thaumai mutkadaure. Narendra gi mittagi ira sinthare. Adubo matam asi phawada Narendra gi chingnaba si koktri. Thakur asi tasengnamak Bhagavani haibasi matam adu phawadi lepa ngamdre. Narendra gi pukningda adumna yamna kanna chingnaringai gi matam asida Thakurna yamna sengna amadi yamna mara chetna wafam asi arepa oina haiki. Karino Naren hauzik phawba thajadrebra. Ram ga Krishna ga anina amatta oina handaki mapok asi Ram Krishna oina lakpane. Adubo nangi Vedanta gi mityengdagi di natte. Thakur gi wasida Narendranath khangprek khange. Adudagi ikaiba amasung awabaga loinana maru lukthe. Mamai thangda Thakur gi nongaba numit lakle. Kristapta lising amaga sanipan marifu tarukki August tang tarukki ningthokaba numit ki ayuk anganbada Bhagavan Ram Krishna samadhida leiraga hakchang thadokki. Barahan nagar gi poloi phamda Thakur gi hakchang sanskar tauke. Thakur gi hakchang gi ud adu masada taiduna bhakta naharol singna anauba juk ama puraknabagi thaurang taure. Asigumba naharol singi makok oina Narendranath na jati gi punsida anauba pangal ama pinanaba kanna honarakle. Thakurna nongakhraba matungda Sainyasi nahasingna Barahan nagarda adumak leinare. Mafam asi yamna thunamak tapo bhumi ama oirakle. Ahing nungthil khaktana bhakta singna irat puja dhyan top aja puja dharma shastra kirtan lairik tabana chingba thawai luptuna leire. Narendranath na naharol singi marakta leiduna amasung makhoidulu chingduna hiram khudingda thogalani. Swami Vivekananda na matam madugi phibam madu asumna irame. Ngasi asuk chawba mathama uriba sige horakpham kadaidano. Barahan nagarda dui tala ma thaurang taure. Dui tala sigi makha thangba saruk adudi sizinaba yade. Mathaki sarukta ka ahum lei. Chakti nongma susai nongma susade. Pukham tengot kari amata yaude. Khongdrum mana natraga lada chakti duna chai. Masisu mapuna yamna chahi thangduna taurakpadagi phangdre. Maramasina pangkhokla manada chakti duna chai. Masina mi pumna maki khaunau leng leng chali. Asi yongna waduna su kanagumba amattana awaba sing adu thawoirude.
Bhaktagi masing hengalakhe irat puja laining laison adumak satharame imung manungda kirtan tawe mathang mi asum hengalaktuna mamaidadi mi chandaduna mapanda mi yamna leptuna kirtan takhi matam kharagi matungda bhakta singi manungda tirtha koiningba mi yaurakle ayambana mat thadoktuna chatnaba horakle Narendranath shu nongmadi gerwa setuna mayamna haibamak yadana tirtha koiba thorakle Banarasi Ayodhya Vrindavan chingba tirtha koire matam masida Narendranath ka Gazipur gi phauraba sannyasi Pauhari Baba ga thengnare Babaji gi maphamda Narendranath laiming launingle aduba tanja sida Thakur gi murti ama mangal oina phauраktuna Narendranath ninghannare asumna Narendra si tha amaromde ningjing mangjing tawduna leire masigi matungda Himalay singkhonggi tirthasing adu darshan tawruraga Swami na lising amaga chanipan maribudra mathoida aloyarda thunglare aloyar gi Maharaj na Narendranath pu yamna taram na okle matam asida Maharaj na nongma Narendra da hangi yengbiyo Babaji Maharaj aidi murti puja si kariya mata thajade masigi damak aibu kari awaba tagadage Maharaj na nokphet tawbadu uraduna Swami na hare Maharaj takpiribasi phagi tawbiribra nate Swami ji thangai sengnamak ayasi u leipak nung natraga dhatu na saba murti sing khwai na tawnaba sigumna bhakti tawba ngamde masigidamak aibu hayeng mukki mapokta awaba tagadra Narendra na haine isana thajaba matungina lai ningjababu karigidamak sasti phangane murti pujada Maharaj na thajade masida kari akaiba leibage khanghaudana photo amaromda onsinduna haire asidagi si Maharaj ki photo oiramale photo adugi manakta Dewayan Bahadur lerame Swami na Dewayan da haire pare Dewayan ji photo asida tin sitpiyo Maharaj ki photo da tin sitkadaba mi leramde maram asina kanamatana photo da tin sitlu haiba yadre matam maduda Swami ji na Maharaj da haire yengbiyo Maharaj photo asi amaromda yenglaga Maharaj makti natte aduga midyeng amaromda yenglasi Maharaj ki saruk kharade photo asida yauri maram asina Maharaj ki nanai singna photo asibo usit thawoidaba tawba ngamde Bhagavan gi bigraha murti na sing asiso magi mapan naidraba mawong gi magun kharadang phongba thoidok pamawong amane Bhakta singna murti adugi manungda Bhagavan gi masek mangal kharadang uduna murti amabu puja tawi he nung aina nangbu puja tawri haiba Hindu amatta aikhoina thengnaraktre kakpa yadraba Swami ji gi paukhum asi tabadagi Maharaj ki punsidasu awonba ama thokhi mafam asidagi Swami ji na Jaipur da chali amasung mafam asigi maming chatlaba sabha pandit amagi mafamda panini vyakaran tamme matam asida Kshetriya gi ningthauna Swami ji gi magun taraduna guru oina bori ki Swami ji ga ahanba unaba maktada Maharaj na hangkhe Swami ji punsi asi karino Swami ji na tindana paukhumpi manungda phumduna leiba sakti amana magi oiba saktamda phongdoknabagi damak atat akham naidana honari aduga mapangi prakriti na sakti adubu namthanaba kanna honari masibo punsi kawi asigi matungda Swami ji na Gujarat chaluraga Bombay samduna Dakshin Bharat ki Mysore da chali Mysore ki kosin yauraga Bharat ki khangam khai
ꯀꯩꯅ꯭ꯌꯥꯀꯨꯃꯥꯔꯤꯗ ꯊꯨꯡꯉꯤ꯫ ꯑꯃꯔꯣꯝꯗ ꯆꯥꯡꯖꯧ ꯅꯥꯏꯗ꯭ꯔꯕ ꯃꯍꯥꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡ ꯏꯄꯥꯛꯅ ꯁꯟꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯚꯥꯔꯠꯀꯤ ꯎꯃꯪ ꯋꯥꯃꯪ ꯑꯃꯁꯨꯡ ꯆꯤꯡ ꯃꯥꯅ ꯏꯁꯪ ꯁꯪꯂꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯀꯩꯅ꯭ꯌꯥꯀꯨꯃꯥꯔꯤꯗ ꯅꯨꯡ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯂꯒ ꯁ꯭ꯋꯥꯃꯤꯖꯤꯅ ꯙ꯭ꯌꯥꯟꯗ ꯂꯨꯞꯂꯦ꯫ ꯃꯍꯥꯛꯀꯤ ꯙ꯭ꯌꯥꯟꯗ ꯚꯥꯔꯠ ꯄꯨꯝꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯌꯦꯛ ꯂꯥꯅ ꯎꯔꯦ꯫ ꯁꯦꯠꯄ ꯆꯥꯕ ꯐꯪꯗ꯭ꯔꯕ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇ꯭ꯔꯕ, ꯃꯁꯥ ꯃꯎ ꯐꯠꯇ꯭ꯔꯕ, ꯆꯔꯥꯝ ꯆꯗꯠꯅꯔꯕ ꯚꯥꯔꯠꯀꯤ ꯃꯨꯔꯇꯤ ꯑꯁꯤꯅ ꯁ꯭ꯋꯥꯃꯤꯖꯤꯒꯤ ꯊꯃꯣꯏꯅꯨꯡꯗ ꯆꯩꯅꯥꯈꯣꯟ ꯄꯤꯔꯝꯃꯤ꯫ ꯁ꯭ꯋꯥꯃꯤꯖꯤꯒꯤ ꯃꯃꯤꯠꯇ ꯇꯨꯡꯗ ꯇꯧꯒꯗꯕ ꯊꯕꯛꯀꯤ ꯄꯣꯔꯝ ꯇꯔꯪ ꯇꯔꯪ ꯎꯕ ꯐꯪꯂꯦ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯣꯠꯄꯤ ꯅꯩꯕꯤꯕꯅ ꯁꯔꯨꯅ ꯈꯨꯔꯛ ꯍꯥꯡꯗ꯭ꯔꯕ ꯚꯥꯔꯠꯀꯤ ꯃꯍꯥꯁꯥꯁꯟꯗ ꯊꯋꯥꯏꯒꯤ ꯏꯍꯨꯟ ꯄꯤꯕ ꯇꯥꯏ ꯍꯥꯏꯕꯁꯤ ꯁ꯭ꯋꯥꯃꯤꯖꯤꯅ ꯂꯦꯞꯈꯤ꯫ ꯊꯥꯀꯨꯔꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯄꯨꯛ ꯌꯥꯎꯗꯅ ꯙꯔꯃ ꯑꯣꯏꯗꯦ꯫ ꯑꯍꯥꯟꯕꯗ ꯁꯦꯠ ꯆꯥꯅꯕ ꯃꯔꯥꯡ ꯀꯥꯏꯍꯟꯕ ꯇꯥꯏ꯫ ꯆꯔꯥ ꯍꯦꯟꯕ ꯃꯤꯗ ꯙꯔꯃ ꯁꯟꯗꯣꯛꯄꯒꯨꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯀꯔꯤ ꯑꯃꯨꯛ ꯂꯩꯔꯤꯕꯒꯦ? ꯁ꯭ꯋꯥꯃꯤꯖꯤꯅ ꯆꯦꯠꯅ ꯋꯥꯁꯛ ꯂꯧꯔꯦ꯫ ꯁ꯭ꯔꯤ ꯒꯨꯔꯨꯒꯤ ꯑꯁꯤꯔꯕꯥꯗꯇꯒꯤ ꯊꯕꯛ ꯑꯁꯤꯒꯤ ꯚꯥꯔ ꯑꯁꯤ ꯑꯩꯅ ꯂꯧꯔꯒꯅꯤ꯫ ꯗꯥꯏꯇ꯭ꯔ ꯅꯥꯔꯥꯌꯟ ꯀꯣꯇꯤ ꯀꯣꯇꯤꯒꯤ ꯁꯦꯕꯥꯗ ꯊꯋꯥꯏ ꯊꯥꯒꯅꯤ꯫ ꯃꯔꯜ ꯂꯩꯕ ꯅꯣꯡꯆꯨꯞꯇ ꯆꯠꯂꯒ ꯁꯦꯟ ꯈꯣꯝꯖꯤꯟꯒꯅꯤ꯫ ꯁꯦꯜ ꯑꯗꯨꯅ ꯂꯥꯏꯔꯕ ꯚꯥꯔꯠꯀꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯇꯧꯒꯅꯤ, ꯅꯠꯇ꯭ꯔꯒ ꯍꯣꯠꯅꯕ ꯑꯁꯤꯗ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯊꯥꯒꯅꯤ꯫ ꯑꯁꯨꯝꯅ ꯁ꯭ꯋꯥꯃꯤꯖꯤꯅ ꯚꯥꯔꯠ ꯁꯤꯟ ꯊꯨꯡꯅ ꯀꯣꯏꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯋꯥꯃꯤꯖꯤ ꯃദ്ꯔꯥꯁꯇ ꯆꯠꯂꯦ꯫ ꯃꯐꯝ ꯑꯁꯤꯒꯤ ꯅꯍꯥꯔꯣꯟꯁꯤꯡꯅ ꯁ꯭ꯋꯥꯃꯤꯖꯤꯕꯨ ꯌꯥꯝꯅ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯆꯤꯀꯥꯒꯣ ꯁꯍꯔꯗ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯙꯔꯃ ꯁꯚꯥ ꯑꯃ ꯐꯝꯒꯗꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛꯀꯤ ꯃꯤꯍꯨꯠ ꯌꯥꯎꯒꯗꯧꯔꯤ꯫ ꯁ꯭ꯋꯥꯃꯤꯖꯤꯒꯤ ꯃꯗ꯭ꯔꯥꯖꯤ ꯚꯛꯇꯁꯤꯡꯅ ꯁ꯭ꯋꯥꯃꯤꯖꯤꯕꯨ ꯚꯥꯔꯠꯀꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯊꯥꯅꯕ ꯋꯥꯁꯛ ꯂꯧꯔꯦ꯫ ꯁ꯭ꯋꯥꯃꯤꯖꯤꯅ ꯁ꯭ꯔꯤ ꯁ꯭ꯔꯤ ꯃꯥꯇꯥꯗ ꯌꯥꯊꯪ ꯅꯤꯗꯨꯅ ꯆꯤꯊꯤ ꯏꯔꯦ꯫ ꯃꯇꯝ ꯆꯥꯅ ꯌꯥꯕꯤꯕꯒꯤ ꯌꯥꯊꯪ ꯊꯨꯡꯂꯔꯦ꯫ ꯑꯃꯔꯣꯝꯗ ꯈꯦꯇ꯭ꯔꯤꯒꯤ ꯃꯍꯥꯔꯥꯖꯅ ꯁ꯭ꯋꯥꯃꯤꯖꯤꯒꯤ ꯆꯠꯅꯕꯒꯤ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯇꯧꯔꯦ꯫ ꯃꯃꯩꯊꯪꯗ ꯈ꯭ꯔꯤꯁꯇꯥꯕꯇ 1969ꯒꯤ ꯃꯦꯒꯤ ꯇꯥꯡ 38ꯗ ꯂꯩꯉꯥꯡ ꯁꯦꯠꯄ ꯚꯥꯔꯠꯀꯤ ꯁꯩꯅꯥꯁꯤ ꯄꯥꯈꯪ ꯑꯁꯤ ꯑꯃꯦꯔꯤꯀꯥ ꯌꯧꯅꯕ ꯕꯣꯝꯕꯦ ꯕꯟꯗꯔ ꯊꯥꯗꯣꯛꯂꯦ꯫